Ningthi mamita loktoaga. Ai. Grishandi ningthi da haipet engamaga nakanta onthoklaga sugatli aduga machindasu murum soli. Oi chipelvani. Otugi nupi layori manbituna chukan bungaktene. Grisana tawbadu ubada nokmi tawraga Grisan ngakta tanaba mongda hairi. Sawum ukni eduni. Grisan tomthinda mamitu phairap yenglaga onthokhi. Grisan na tumina kari mata hairtabaduda tomthinna Ningthia nangna sangamde haibadu kyam kana ngamdabano. Ningthina kana ngamdaba nateda sum kokhra lumba adugini kaisi tawdre. Oh nang nai haibaduda aikoi Grisan na anaba hanglusena laini. Ningthi du langlengi manakta changsilaga phamge tawrambadu chapleplaga Grisan da ngakning lai aduga hairi. Kaino haise aibu mi onaramoidro. Grisan tawphang khangdadana lairambadu Ningthigi wadu tabada tap oglai. Kaino mi onade direct nangi namane sepuraga laisini kamaino onadoino sonu chubadawna anaba hangbala pibo phau khatnaba hawine. Ningthi ngasidi ingna khumlai. Sum haibanida sum ngakpadu nangna sum lakpada. Aikhoidi sum ngakpa ngakta sum tawrakani hariba. Grisangi khwaiduda Ningthi du kaino makhumge tawbada langlena watphap chamjilai. Langlena Yare mi yumda laga nang karando tawrano. Tomthinsu nokmi phagi tawrai. Ningthia nang kari oina ngamdrino. Nasado yam kanadi uida naba mandebu. Noi hero lakni haibagi toksiniraba. Ningthi sunoklaga Natiko kaidagi hero no kokhra chikpa adu khaktani kaisi tawdreda. Tangjaduda Panthoi angang singine haidana chanaba khara puthoratuna thammi. Panthoina Bungo se cha thaksi langlen se cha paisi se. Ase harga moidu puna chadu thakminari adubu Grisandi chaningbana khro khotlebani adubu ma tumina dilei tomthinda mamito amu yengi. Panthoina Noibu aikhoi changa puna tamina brane. Tomthinna Hoima Ado nui enibu kari lamdagino. Tomthin moigi lamsingdo hairaga ngihak wari saraga chatlagi haina thori. Grisan na tholokpada driver du na ngairaga adum leirami. Grisan Tomthinda omsilaga Bhai nanglale thimbiramba yadoi natro yum phawba. Tomthinna yani Fore dudi ai chalage yumda warama ngaiduna leire chaleko. Ase harga garidu kakhatlaga thauraga lai. Garida tongna driver du onchilaga Ikoi pabunga imaga phone tawrambra kakada. Driver du gari thauna khumi. Tawrami ke haikige. Driver du chumna dum khumi. Mamanabigi anaba hangena leiri haikibani. Grisan wangalaktre mamaidu side leithoklaga machinda murum soli. Mutugini piduna thon bungaktani. Khuying aina namkidu yengoba asuk jetpa ingonda. Ase haraga makoktu goro khotli. Garidu sum thauraga lakpana Grisangi mayum yauri. Garidu sumangda thawjilai. Adubu mapadi leiramdre leimadi moigi thabakki mi kharaga orisaduna leirami. Grisandu hanna yenglamdana imungda prap changkhri. Machanupadu changkhibaduda orisanaramba singduda onchilaga Noi khara tathuk tasin tawnaramoko ai imungda amta changdukhige. Ase haramaga leimadu imungda prap changaga machagi katamna lai. Grisandi dress ka mata hongdavida phamungduda makhongdo yantharaga masa khaiduna longni hiptharaga leirami. Leimana takna karai. Bungo Grisan mamana karopaduda hogalai.
Kegima. Leima tapna dumak hairi. Nangbu taura iba phone du pairaga sega maiga hairpa yadro. Amadabu leresu amadabu chatlasu. Tahudri adugini. Aduga kana pairaga haridudi chap manadro. Hoi manaini. Adubu nang nahana hairambadi yaidena. Nang pabung na somda amuk toiba ngangnaba amasung ayade. Nang na marot ama. Nang kharbab taune taunariba mayamse. Grisen karisu kumde mama da haibet yenglaga mamai da laithore. Nang adumaina sum tawbana kanaroine. Nang pabung na sawrise. Nang nasu sega maiga khara noi pabungki mapukning pinanaba khara taune. Haujik tawriba thabaksingse nongmadi soidena nangi nathakta taradawni. Ado kido haibano ima. Haujik ay sungdawdawdabadi natedana. Leima machada yenglaga Pare, handak sahisidi nang sida dum tawro. Nang pabungga wari sarake. Nang kakanasu aata tharo haibani. Aata tamthanaba. Grisen sauningna Kaino tharo baima. Kaino ba tamduise. Ay khangdeko aduni chapa ngamoi. Ay khoi mungse sigi amu irang tongnarani. Ay na hairisini. Chapa ngamoi ko. Noina chatia de hargana aisu aige pambada chapataba. Leima wa makatarakte machada muni yenglaga lei. Grisen amuksu Aina khangna nomadi soidina babunggi mahut siladawne. Aduga hausikti aige apambada chapa pame. Pare, warise nang pabung daudok lage. Aduga tanarasi. Asi haramaga leimadu kadudagi thokri. Grisen mama thokibaduda sauna pamungdagi phamthei. Machindasu murum soli. Muin habi yatragana chitpa. Chunchachatloi darka tadi tungmu toksuno. Somdana tomthensu langlendu mayum bawa thimbiramlaga masu mayumda mama kaudana changlai. Tomthenna Ima Nilu machana kaubadu tarduna prapra thoraga Kedore Tomthen sofadudagi phamtharaga Singidadagi Hoi Asi harga niludu chakhumlomda changkhri. Tomthen mamani ising puthorokpa ngaiboina phamlaga lei. Kaidagi pairakpa nungsitno khangde. Tomthen khanghaudana makhon khejik thoklaga mathanta noklai. Nilusu ising puraga changlakpa tanja oibana Tomthenna nokpadu tare. Kaidore nathana nokliduna. Tomthen mathanta nokmi tarambadu chaplepaga ipapa khatna. Kinoni sumnong ingakpa. Asi haraga ising glass tu mama dagi lauraga saset thaaga Tomthen kaishumata haramdana magi kada praplai. Lakna muksu murum soli. Chopi ai ji boba kadai ki parpo khalu khangdi. Khui ma si suba tunjas ade. Mathanta ngangang lakpada magi kadu yori. Pamungduda amuk long hiptharaga amuk suno Aduga phone da lokthoklaga Grisen da call tawsili. Grisen su sak paikhalai. Kaino Tomthenna yamhauti sidi. Grisen su tawasadana Kaino ba kilergi phone tawrese. Os ai bu thamora jo. Thamdoi thamu yare. Si harga phone da kakri. Oi kukini. Kuino ngasidi nungchise kaiduna muhumine. Kana amuk launarjana. Tomthen amuksu phone tawsili. Handaksu Grisen phone da sak parai. Kaino haidu da sasayo wasangang leino. Kanaga kanaino. Noi masigaro pabungaro natraga semsigaro. Kananingba miga nagedog hebano. How do you sing ba karino khangdi? Kaisu haradra thamage. Aise bidyam nei phone tore niko. Nanga kara tanagena. Tanadoi du kaino sasayaro. Sanai bungogi kaino se khutse marim chatli yam china hokti. Aise yam sauna leriko
Haidoi tanadorado sesaro kainuba. Ado nang kanagam longni noiba aujemo. Aikoi hirambigido adu khangbra aduga. Tomthina noklaga ado aigi wase ngasidi nangi tension siga khia chanadre. Nang gra inthanaba aiki numdorke. Grayson ngakna kainombo torkano ngayo ase haraga phone du kakthatlaga mathanta no e nungaini maidagi hejingeba ase haraga ningthida message ama thai message ki warol na number ama so hapli ningthia nang aina piriba number sida message amta thajilo aduga isolangsalo ase haraga message tu thajingkri message tu sadhala e kanagi number no sibo Tomthina Grayson gini mayam sauri bane mana sauda lakna bayam nungai bane ba aina thabati halaroi ba aduna nangam de thajilo amte nokse ba ningdina okay ai tauge Tomthin mathanta no e namidangi pung 9 tar e Grayson di chak chaningde na haibadaki chak tu chadre phamung du hiplaga phone metlaga lei tenja du da unknown number ama message ama thajila e nang sawo pharabo mama ga khatnaba bu kehi aduk thina sauri no chak tu satho sauraga chak te taina nu ko Grayson message tu yenglaga shinu kanano yam chum harisina asi haraga message to halli kunano na yam chum ngang leise unknown number duna aini khangjabo hoi nangna budi karamlani nangna ubaya daba ayonda onjin na khongba mi duni kaino onjin na khongba de ai kanamta da khongde nangdi nachinam na thina nungti gi ayonda on dana chikli dudi thajin thi Grayson andaki message tudi ping laukri yam thuna type tawi kunano na namingi gauge ai se nang tasing na khangraba khangle de halakhi ha nang nupira nuparo yam thuna ro ai se nupira nupara khangdebo ohe yam thuna ro natradi nangi number se aina ko chichi gala adi kya phabo roi thinim thi sona nawa lode Huari dudi aina kidogi yengo ai ado nang saksa thoko Grayson message tu ubade sauna call oina taksali pairakti phone du kakthala e Grayson sauna message ama iraga thajinki oi kolista aina kidogi yengo Tomthin sunangsu asi haraga phone du fatamu kakthlaga phamungda laktana langsilaga balcony rom da thokla aga mathanta phamlaga laikre Somdana ningthi nok-noktana Grayson gi message parambadu aroibagi message tu ubada kitang pakatna Tomthinda aroibagi message tu screenshot lawraga thajila e Somda Tomthin su ningthina tharakpatu ubada mathanta nungdang haiba kawkhai kana nokthora e aduga ningthida amuk halli kisu kaluno ainegi adu nang sutum toko thengi good night Message tharaba matung Grayson da amuk call toksili adugu pairaktre Tomthinna as kriyam nokjagi tawraga phone pairaktre fori ahin continue tawba aduni asi haraga pungdo amuk yengi 9 makhai taramle langlenda message ama thajili tumabo Tomthin message to halakpati ngihak ngairami adubu halakmandabaduda masu tumthakri